Hospital da anaba ma laikhidaba matamda miyamna hospital gi pochai thugaiduna amang ata thokhaliba si tobihanu haina Health Director Dr. K. Rajo na phongdokrai. Lasi pirakibani Thoramadu Rajo na makha taraduna patient kangbu ama hospital gi pochai thugairambada hospital gi da natana lamda masida leiriba miyam gi su mangzaba amani Doctor Singh na layang libasi anaba dubu kannaba layang bani hat na layang banate Doctor amadi patient party ki marakta pau phongna bawatpagi mami tariba si matangda awareness piba mathau tai lamda masida Doctor Singh na lawriba thodang asi aduki matik yamna chawi COVID-19 ki manungda Doctor Singh na lawkiba thodang amadi health workers sing na lawkiba thodang sing miyam na sagat piu COVID-19 ki matamda thawai khubak ta haptuna miyam gi seba tawkiba Doctor Singh bu thagat poina certificate pibani haiki Dr. DSC West Bengal ki Chief Minister Oiramba Madi Dr. Oina su thabak toramba Dr. Bidhan Chandra Roy na lauramba thodang adubo ningsingduna kumjali singa ma chamapan ga marifutara mathoida Dr. DSC pangthoktuna lakpani Hidayda anaba hostan sida laga fargani haina ningda laksaba atayda masagi anaba number moina laikhidaba matamda moigi asasi kaiba aduna khudakta emotion singje control to bangam dabadagi ekhoi doctor singda violence tawba posai thugaiba khokaiba tawi masi ekhoi organization khoi mayam punchalaga masi understanding lainaba awareness pinanaba ekhoi yam kana honajari masi praja singna su tawbidanaba gyan tabinaba amadi ekhoi na tawjari base praja singini khalaga ningbiba ningjangbiba masi dang dakar oi masi misunderstanding laibadagi ni pak phodok nadabadagi ni haibase ai thamjage